Tara Phajillaklagada Irang Asi Athubada Loisinnaba Hotnou February 25 PHAMBA HOUGADOURIBA State Assembly MEEPHAM KUKI zo MLA Tara AMADI KUKI NARCO terrorist singi MAYOKTA WAREP sing LOUDUNA Irang Asi Loisinnaba LEINGAKna HOTNA-GADABANI HAINA NGARANG HEIROK MEEYAMNA MASTRELI AMA CHATKHRE Apunba club HEIROK Apunba Mayra Paibe HEIROK AMADI NINGOL club HEIROK na punna Sinduna pangthokhiba HEIROK miyamgi oiba apunba khongsat adu HEIROK part 2 mading laikai degi HEIROK part 2 Litan city ground phawba chatlaba matung miyamgi oiba meepham ama city ground da pangthoktuna warep kya lokhi mass rally against war situation in Manipur by irresponsible government HAINA thaba banner sizinaduna chatkhiba khongsat adu da miyamna Assam Rifles Manipur da laibiranu KUKI militant singisu Sangdokpa yaroi mangkhiba meitai micham sing Athubada puthokadabani Manipurda popi thaba yaroi ITLF natraga kotubu terrorist ni haina lauthokadabani NRC Manipurda Athubada chatnahallu haiba placard kaya sizinnabaga loinana kholau kaya masulauki miyamge khongsat aduga mari lainana apunba club HEIROK convener Thaunauzam Rosen apunba Mayra Paibi HEIROK member Sandhyarani amadi Ningol club HEIROK president Sophia Kundong bamna tungan wafam sing pongdok laduna hai tara Phajillaklagada asigumlaba Irang Asi thokhanbada chauna cheneriba KUKI zo MLA tara na ngasi lengaki khudong chaba pumnamak LOUDUNA nungaina leiraga maitai misam miyamna lambi sorokta yarektuna jingkhong singyada lan ngaktuna lehaliba asi ngasi lengakna hakchin lobiu mamangda phamkiba assembly meepham Thokliba Irang Asiga Madilainaba WAREP amata laukidrabasu thasi kunipandagi PHAMBA HOUGADOURIBA Assembly MEEPHAM asidadi Irang Asigi warusin puraknaba WAREP laubiu KUKI zo MLA tara amadi KUKI terrorist singbu chairak piba yaba WAREP sing laubiu wafam sing asi lengakta khanganabagi-damak HEIROK miyamna ngasigi khongsat asi satpani miyamna ngasi laugadaba WAREP sing adu Thoubal district DC ki khuthangda chief minister amdi speaker da memorandum pisilagani haina phobdokhi State government amadi central government na yengchen biduna asigum laba lasi loisinbagi WAREP phirep ama phaba lawraktaba loisinanabagi mami amata uraktabasina maram oirakanda handak atangba hana mamangda phamgiba Manipur gi assembly session asidasu karigumba lasi loisinbagi WAREP amata lawgidaba kurju majuda loisingibna maram oirakanda handak phamgaduriba assembly gi session asimadi thokliba lasi loisinaba asetko WAREP lawbiu loinana asigum laba KUKI terrorist sing support tawriba MLA tara asisu house tagi disqualify tawbiu haibagi demand sing loina na tongan ba demand sing tawduna khoi ngasigi release pangthok sabani aikhoi mama oibi kaya masa oibi kaya se asuki matik ware aikhoi maigai khangdaba adugumba tangauna na leliba phuchi se amuktadi yengchan bio hadaki assembly session limit mangani phamgadaba sida sarkarna lofam thokpa thodang chap manadam lobiraga aikhoi miyamgi awabsi ko hanbiro KUKI terrorist singbu namtharaga amadi KUKI MLA singbu akpa makhoi dandi phangam thokpa dandi pibiraga makhoi disqualify tawbiba habise aikhoi bayamgi ase pa pambadi hoji khoi miyam se puna angang nan piang khaidana khunga ko khaidin khoi bung ba khudima puna wami na re si bukda sahi ama Phajillaklagada bokti khoi kun wami na re sida hana kunchi mayal sida amutang hanjan bi na bagida bokta like this the government na la kadul bache assembly session asida masigi waroisil ama sida puchi purakna bagida bokta waroisil topina bagida bokta ngasi khoi apito